Hello friends, ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯗ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯁꯤꯃ ꯆꯪꯈꯤꯕ ꯆꯠꯈꯤꯕ ꯑꯩ ꯑꯗꯨꯗꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯕꯅꯦ ꯈꯔ ꯐꯤꯕꯝ ꯁꯤꯅ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯆꯥꯄꯣꯠ ꯈꯛꯇ ꯄꯤꯒꯦꯅ ꯇꯥꯟꯅꯔꯛꯄꯅꯤ ꯑꯗꯣ ꯀꯥꯏꯗ ꯆꯠꯈꯤꯕꯅꯤ ꯑꯗꯨ ꯀꯥꯏ ꯌꯧꯕ ꯈꯪꯗꯦ ꯑꯥꯗ ꯆꯠꯂꯦ ꯃꯌꯥꯝ ꯑꯥꯗ ꯆꯠꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯇꯥꯗ꯭ꯔꯕꯤ ꯏꯆꯦ ꯑꯃ ꯊꯦꯡꯅꯩꯌꯦ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯗꯣ ꯑꯩ ꯑꯆꯥꯄꯣꯠ ꯈꯤꯇꯪ ꯆꯥꯅꯕ ꯄꯤꯔꯝꯒꯦꯅ ꯇꯥꯟꯅꯔꯕꯅꯤ ꯄꯣꯠ ꯂꯩꯔꯤꯉꯩꯗ ꯌꯧ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯂꯞꯀꯤꯀꯣ ꯃꯥꯡꯗ ꯆꯠꯂꯤꯁꯦ ꯁꯥꯎꯔꯛꯀꯗꯣꯏꯔꯥ ꯐꯨꯔꯛꯀꯗꯣꯏꯔꯥꯗꯤ ꯈꯪꯗꯦ ꯁꯤꯁꯤꯅꯦ ꯑꯗꯣ ꯑꯩ ꯃꯃꯥꯡꯗ ꯍꯦꯟꯒꯠꯂꯀꯥꯟꯗ ꯄꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯌꯦꯡꯕ ꯑꯗꯣ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯁꯤꯗ ꯀꯦꯞꯆꯔ ꯇꯧꯔꯛꯄꯅꯤ ꯑꯗꯣ ꯂꯧꯈꯠꯀꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯤꯅ ꯐꯨꯔꯛꯄ꯭ꯔꯥ ꯆꯩꯔꯛꯄ꯭ꯔꯥ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝꯀꯣ ꯁꯤꯁꯤꯅꯦꯕ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯐꯤꯁꯨ ꯐꯤꯕꯝꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯊꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯇꯧꯒꯦ ꯍꯥꯏꯗꯤ ꯁꯦ ꯁꯤ ꯎꯕ꯭ꯔꯣ ꯁꯤ ꯆꯥꯎꯁꯤ ꯄꯥꯏꯌꯨ ꯁꯤ ꯄꯥꯏꯔꯣ ꯁꯦ ꯇꯥꯕ꯭ꯔꯣ ꯌꯥꯗꯦ ꯂꯧ ꯍꯥꯏꯕ ꯑꯗꯒꯤ ꯐꯤꯗꯨ ꯆꯠꯈ꯭ꯔꯦ ꯍꯣꯏ ꯁꯤ ꯇꯥꯕ꯭ꯔꯣ ꯌꯥꯗꯦ ꯂꯧ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯃꯐꯤꯁꯨ ꯑꯗꯣ ꯑꯃꯨꯛꯇꯪꯒ ꯌꯦꯡꯒꯦ ꯃꯐꯤꯁꯨ ꯁꯦꯒꯥꯏꯔꯦꯀꯣ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯑꯆꯥꯄꯣꯠ ꯄꯤꯒꯦ ꯇꯧꯕꯅꯤ ꯂꯧ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯣꯞꯁꯦ ꯌꯥꯝ ꯊꯤ ꯇꯥꯈ꯭ꯔꯦ ꯍꯦꯟꯖꯟꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯄꯤꯒꯦ ꯇꯧꯕꯅꯤ ꯆꯠꯈ꯭ꯔꯦ ꯂꯧ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯐꯤꯁꯨ ꯁꯦꯒꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯍꯦꯟꯖꯟꯈ꯭ꯔꯦꯕ ꯌꯨꯝꯗꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯍꯤꯗꯥꯛꯇ ꯄꯤꯖꯕ ꯀꯟꯇ꯭ꯔꯣꯜ ꯈꯔ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯄꯨꯔꯥ ꯁꯣꯔꯣꯛ ꯊꯣꯛꯂꯛꯑꯦ ꯑꯗꯒꯤ ꯃꯐꯤ ꯁꯦꯒꯥꯏꯔꯦ ꯃꯐꯤꯁꯨ ꯁꯦꯒꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯑꯃꯨꯛꯇꯪ ꯐꯤ ꯐꯨꯔꯤꯠ ꯑꯃꯨꯛꯇꯪ ꯍꯥꯏꯅꯔꯒ ꯇꯧꯕꯗꯤ ꯁꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕ ꯑꯝꯇ ꯌꯥꯗꯕꯅꯤꯀꯣ ꯑꯗꯨ ꯍꯥꯏꯅꯕ ꯌꯥꯗꯕꯗꯒꯤꯅꯦꯕ ꯊꯣꯛꯂꯛꯏꯁꯦ ꯍꯥꯏꯅꯕꯕꯨ ꯌꯥꯔꯗꯤ ꯀꯩꯗꯧꯕꯒꯤ ꯉꯥꯎꯗꯣꯏꯅꯣ ꯀꯩꯗꯧꯕꯒꯤ ꯊꯣꯛꯂꯛꯇꯣꯏꯅꯣ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯗꯤꯄ꯭ꯔꯦꯁꯟ ꯁꯥꯏꯀꯥꯏꯇ꯭ꯔꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯤ ꯍꯦꯟꯖꯟꯈꯤꯕꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯁꯣꯔꯣꯛ ꯊꯣꯛꯂꯛꯑꯅꯤ ꯑꯗꯒꯤ ꯈꯔ ꯂꯨꯁꯜꯂꯦ ꯍꯥꯏꯅꯤꯀꯣ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯀꯔꯣꯝ ꯆꯠꯈꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯏꯐꯦꯠ ꯆꯠꯈꯤꯕ ꯇꯧꯋꯦ ꯑꯗꯨ ꯁꯤ ꯆꯠꯈꯤꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨ ꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯄꯤꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨ ꯂꯧꯒꯦ ꯇꯧꯔꯝꯃꯒ ꯂꯧꯕ ꯌꯥꯔꯦ ꯑꯣ ꯆꯠꯈ꯭ꯔꯦ ꯁꯤꯁꯦ ꯄꯤꯒꯦ ꯇꯧꯕꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯤ ꯆꯥꯎꯁꯦ ꯁꯤ ꯂꯩꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯅꯥꯝꯇꯅ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯃꯐꯤ ꯀꯣꯝꯁꯨ ꯎꯔꯒ ꯅꯣꯛꯅꯕꯤꯔꯦꯕ ꯁꯤ ꯆꯥꯎꯁꯦ ꯌꯥꯗꯦ ꯂꯧ ꯌꯥꯗꯦ ꯐ꯭ꯔꯦꯟꯁ ꯌꯥꯗ꯭ꯔꯦ ꯆꯠꯈ꯭ꯔꯁꯅꯨꯀꯣ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯇꯦ ꯃꯐꯤꯁꯨ ꯂꯣꯏ ꯁꯦꯒꯥꯏꯔꯦ ꯃꯌꯥꯝꯅ ꯎꯕꯅ ꯀꯨꯝꯍꯩ ꯑꯣꯏ ꯌꯦꯡꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ